Housie class 1 dagi college phawagi thakta parikha tawriba si yenglaga mioi kharana mafam hongduna senda lambi ama oina Housie Laoriba Asi Leiba club amadi maira paibi singna khudakta thingminasi haina coordinating body head office Khurai lamlong thongkhongna thadorokpa serol amana khangalakle serol asina makha taraduna hai Manipurda housie ne tadaba punsi mahingamada leiduna khamthengna wanaraba matam masida Zaga da fund drive ki namada pangthokliba Housie Asi khudakta Thinghoudrabadi Khunnai Asi mulakpagi lambelda nongmagi Leikhada Chingtharakpa MAWONGDA Leire Yamna Laoriba wafumdi leibak amagi tungi yumbirel oriba mairoi singi class 1 dagi 9 fawbagi promotion examination housie satharibani masiga loina na class 10 dagi pre-board examination amasung class 11 amasung 12 ki pre-council examination gi matamne mathang sahi gi February thada HSLC amasung class 12 ki mairoi singi punsida yamna maruoiba higher secondary examination naksilaklaba matam masida mic amasung loudspeaker gi sound system hauna khongba si maram sade hairaduna mairoi singi parikha yenglaga Housie Asi aikoi punna thengnabada achoba saru yabinaba appeal torkli